ꯅꯤꯡꯊꯦꯝꯕ ꯒꯥꯔꯤꯗꯨ ꯌꯨꯝ ꯑꯃꯒꯤ ꯊꯣꯡꯒꯥꯜꯗ ꯊꯧꯖꯤꯜꯂꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥ ꯈꯔ ꯈꯔ ꯂꯩꯔꯤꯉꯩ ꯃꯇꯝ꯫ ꯚꯨꯃꯤꯀꯥ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯃꯊꯟꯇ ꯅꯧꯕ ꯃꯄꯨꯝ ꯑꯃ ꯄꯨꯊꯣꯛꯂꯒ ꯈꯣꯛꯄ ꯂꯥꯛꯅꯔꯝꯃꯤ꯫ ꯅꯊꯟꯇ ꯆꯥꯗꯣꯏꯔꯣ? ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯅꯤꯡꯊꯦꯝꯕꯅ ꯍꯪꯂꯛꯄꯅꯤ꯫ ꯚꯨꯃꯤꯀꯥ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯅꯕꯨꯡ ꯂꯩꯇ꯭ꯔꯣ? ꯂꯩꯕꯅꯤ꯫ ꯀꯧꯊꯣꯔꯛꯆꯣ꯫ ꯐꯝꯂꯤꯕꯗꯨ ꯃꯆꯤ ꯂꯦꯡꯗ ꯚꯨꯃꯤꯀꯥ ꯏꯃꯨꯡꯗ ꯃꯃꯩꯗꯨ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯒꯠꯇꯅ ꯀꯧꯏ꯫ ꯇꯥꯃꯣ! ꯌꯥꯈ꯭ꯔꯦ ꯑꯣꯏꯕ꯫ ꯂꯜꯍꯥꯕ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯅꯤꯡꯊꯦꯝꯕꯗ ꯈꯨꯅꯤꯡꯅ ꯏꯜꯂꯤ꯫ ꯃꯉꯥꯜ ꯇꯥꯔꯗꯨꯅ ꯌꯨꯝꯒꯤ ꯃꯅꯤꯡꯒꯤ ꯅꯈꯥꯔꯣꯝꯗꯒꯤ ꯂꯥꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯌꯥꯛꯃꯟꯈ꯭ꯔꯦ ꯀꯩꯅꯣ, ꯂꯥꯛꯑꯒ ꯍꯥꯏꯔꯕ ꯌꯥꯗꯕ꯭ꯔꯣ? ꯅꯃꯥꯟꯅꯕ ꯂꯥꯛꯑꯦ꯫ ꯃꯉꯥꯟꯕ ꯅꯤꯡꯊꯦꯝꯕ ꯎꯕꯗ ꯀꯧꯔꯛꯏ꯫ ꯀꯥꯏ ꯆꯠꯂꯣꯏꯕ? ꯕꯕꯥ ꯂꯩꯇ꯭ꯔꯣ? ꯂꯩꯌꯦ, ꯃꯅꯤꯡꯂꯣꯝꯗ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯁꯣꯏꯍꯧꯏ꯫ ꯀꯩꯗꯧꯔꯒꯦ? ꯅꯣꯏ ꯉꯥꯅꯨꯁꯨ ꯂꯣꯏꯗꯥꯏꯅꯦ, ꯂꯩꯔꯤꯕꯣ? ꯂꯩꯌꯦ꯫ ꯑꯅꯤꯗ ꯌꯣꯟꯒꯦꯔꯣ? ꯕꯕꯥꯗ ꯍꯪꯗ꯭ꯔꯒꯗꯤ ꯈꯪꯉꯣꯏ, ꯆꯥꯊꯒꯦ ꯍꯥꯏꯔꯣ? ꯃꯥꯅꯤꯅꯦ, ꯂꯩꯕ ꯌꯥꯒꯗ꯭ꯔꯣ? ꯑꯝꯇ ꯍꯪꯉꯣ꯫ ꯕꯕꯥꯗ ꯍꯪꯉꯒꯦ꯫ ꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯃꯥꯡ ꯊꯥꯔꯒ ꯌꯨꯝꯒꯤ ꯅꯥꯀꯜ ꯑꯃꯗ ꯀꯣꯏꯊꯣꯛꯂꯒ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯃꯄꯥꯒꯤ ꯃꯅꯥꯛ ꯌꯧ ꯐꯥꯠꯇ꯭ꯔꯤꯉꯩꯗ ꯃꯉꯥꯟꯕꯅ ꯀꯧꯏ꯫ ꯕꯕꯥ, ꯉꯥꯅꯨ ꯌꯣꯟꯒꯗ꯭ꯔꯣ? ꯌꯦꯡꯈꯠꯂꯛꯂꯝꯂꯒ ꯃꯈꯨꯠꯇ ꯄꯥꯏꯁꯤꯜꯂꯤꯕ ꯀꯣꯕꯤ ꯃꯅꯥ ꯃꯄꯨꯟꯗꯨ ꯁꯦꯝꯂꯒ ꯀꯛꯂꯤꯕꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯀꯩꯗꯧꯔꯦ? ꯃꯣꯏ ꯂꯩꯒꯦ ꯍꯥꯏꯔꯣ? ꯑꯧ, ꯏꯃꯥꯟꯅꯕꯈꯩꯅꯤ꯫ ꯌꯣꯟꯕꯕꯨꯗꯤ ꯌꯥꯏ, ꯀꯌꯥ ꯄꯥꯝꯃꯤꯅꯣ? 2꯫ ꯑꯩ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯤ, ꯅꯪꯒ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯨꯆꯣ ꯆꯠꯂꯣ꯫ ꯉꯥꯅꯨ ꯃꯀꯣꯜꯔꯣꯝꯗ ꯂꯥꯛꯑꯒ ꯑꯄꯥꯝꯕ 2 ꯈꯜꯂꯤ꯫ ꯃꯄꯥꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯇꯨꯅ ꯃꯣꯏꯅ ꯈꯜꯂꯝꯕ ꯉꯥꯅꯨꯗꯨ ꯐꯥꯔꯒ ꯄꯨꯕ ꯌꯥꯅꯕ ꯁꯦꯝꯕꯤ꯫ ꯅꯤꯡꯊꯦꯝꯕꯅ, ꯃꯉꯥꯟꯕ, ꯅꯪꯁꯨ ꯆꯥꯔꯨꯁꯤꯗꯅ꯫ ꯀꯅꯥ ꯀꯅꯥ ꯌꯥꯎꯒꯦ? ꯅꯪ ꯔꯥꯁꯕꯤꯔ ꯈꯪꯗꯥꯏꯅꯦ? ꯃꯣꯏꯗ ꯆꯥꯗꯣꯏꯅꯤ, ꯑꯗꯨꯒ ꯃꯥꯒ ꯑꯩꯈꯣꯏ ꯈꯛꯇꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯂꯜꯍꯥꯕꯔꯣꯝꯗ ꯃꯉꯛꯇꯨ ꯏꯟꯗꯨꯅ ꯇꯥꯏ꯫ ꯃꯉꯥꯟꯕꯅ, ꯍꯣꯏ ꯌꯥꯏ꯫ ꯃꯄꯥꯅ ꯅꯥꯀꯜꯗꯒꯤ, ꯌꯥꯝ ꯊꯦꯡꯅꯗꯤ ꯍꯟꯖꯤꯜꯂꯛꯀꯅꯨꯀꯣ꯫ ꯅꯤꯡꯊꯦꯝꯕꯅ ꯇꯥꯞ ꯑꯣꯛꯂꯒ ꯈꯨꯝꯃꯤ꯫ ꯊꯦꯡꯉꯣꯏꯌꯦ ꯕꯕꯥ, ꯑꯗꯣ ꯉꯥꯅꯨꯒꯤ ꯄꯩꯁꯥꯁꯦ ꯀꯌꯥ ꯄꯤꯔꯝꯃꯨꯒꯦ? ꯑꯣ, ꯑꯃꯈꯛꯀꯤ ꯍꯦꯛ ꯄꯤꯔꯝꯃꯨ꯫ ꯑꯩꯈꯣꯏꯅ ꯄꯤꯗꯧ ꯅꯠꯇꯦ, 2ꯒꯤ ꯑꯗꯨꯝ ꯂꯧꯊꯣꯛꯎꯁꯨ ꯌꯥꯏꯌꯦ꯫ ꯃꯄꯥꯗꯨ ꯅꯣꯛꯂꯛꯏ꯫ ꯌꯥꯔꯦꯅꯦ ꯌꯥꯔꯦꯅꯦ, ꯑꯃꯗꯨꯅ ꯃꯉꯥꯟꯕꯅ ꯄꯨꯊꯣꯛꯄꯅꯦꯅ ꯈꯜꯂꯣ꯫ ꯖꯤꯄꯦ ꯇꯧꯔꯝꯃꯒꯦ ꯄꯩꯁꯥꯗꯣ꯫ ꯅꯃꯥꯟꯅꯕꯗ ꯄꯤꯔꯣꯀꯣ, ꯑꯩ ꯀꯣꯟꯅ ꯂꯧꯁꯤꯜꯂꯒꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯕꯕꯥ꯫ ꯒꯥꯔꯤꯗꯨꯗ ꯃꯈꯣꯏ 3 ꯅꯝꯁꯤꯜꯂꯒ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯊꯦꯡꯅꯔꯣꯏꯗꯕ ꯂꯝꯕꯤꯔꯣꯝꯗ ꯀꯣꯏꯊꯣꯛꯇꯨꯅ ꯂꯥꯛꯏ꯫ ꯍꯧꯖꯤꯛꯀꯥꯟ ꯂꯝꯕꯤꯗ ꯆꯦꯛ ꯌꯥꯝ ꯀꯜꯂꯤ꯫ ꯍꯦꯛ ꯊꯦꯡꯅꯕꯗ ꯀꯩꯅꯣꯝꯗꯤ ꯇꯧꯔꯗꯧꯕꯅꯤ꯫ ꯃꯗꯨ ꯇꯧꯍꯟꯕ ꯌꯥꯕ ꯅꯠꯇꯦ, ꯐꯥꯏꯟꯒ ꯊꯤꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇꯦ꯫ ꯌꯨꯝꯔꯣꯝꯗꯅ ꯔꯥꯁꯕꯤꯔꯅ ꯋꯥꯏ ꯇꯩꯈꯤꯕ ꯏꯊꯛꯀꯤ ꯄꯨꯝ ꯅꯥꯏꯕ ꯁꯪꯒꯣꯏꯗꯨ ꯃꯆꯤ ꯃꯆꯤ ꯆꯣꯠꯂꯤ ꯁꯥꯔꯤ꯫ ꯀꯪꯕ ꯉꯝꯗꯗꯅ ꯏꯁꯤꯡ ꯈꯔ ꯈꯔ ꯇꯨꯡꯕ ꯃꯈꯩꯗꯤ ꯂꯩꯕꯥꯛꯀ ꯂꯣꯏꯅ ꯄꯣꯞꯊꯣꯔꯛꯑ ꯄꯣꯠꯅꯤ꯫ ꯃꯆꯦꯅ ꯑꯃꯨꯛ ꯍꯟꯅ ꯇꯩꯅꯔꯤ꯫ ꯍꯩꯁꯨ ꯍꯩꯇꯦꯗꯀꯣ ꯅꯣꯏꯁꯦ, ꯂꯨꯍꯣꯡꯗꯧꯔꯕ ꯑꯩꯕꯨ ꯅꯨꯔꯥ ꯆꯐꯨꯁꯤꯒ ꯋꯥꯏ ꯇꯩꯍꯜꯂꯤꯕ ꯅꯝꯗꯅ꯫ ꯔꯥꯁꯕꯤꯔ ꯁꯪꯒꯣꯏ ꯃꯈꯣꯡ ꯑꯃꯒꯤ ꯃꯌꯥꯗ ꯇꯇꯨ ꯂꯦꯞꯂꯒ, ꯑꯩꯅ ꯇꯩꯔꯗꯨꯕꯨ? ꯉꯁꯤꯒꯤ ꯀꯪꯉꯔꯣꯏꯌꯦ ꯅꯪꯒꯤꯗꯨꯗꯤ, ꯆꯣꯠꯃꯟꯈ꯭ꯔꯦ꯫ ꯑꯩꯅ ꯇꯩꯔꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝꯗꯣꯛꯂꯒ ꯇꯩꯒꯗꯕ꯫ ꯈꯨꯠꯇꯣ ꯈꯣꯔꯤꯀꯣꯏꯅ ꯍꯥꯏꯔꯒ ꯇꯩꯌꯨ, ꯑꯗꯨꯅ ꯐꯖꯗꯣꯏꯅꯤ꯫ ꯋꯥꯏ ꯇꯩꯕꯕꯨ ꯐꯖꯕꯁꯨ ꯂꯩꯕ꯭ꯔꯣ? ꯁꯤꯗꯤ ꯂꯩꯕꯥꯛꯅꯤꯅ ꯅꯪꯅ ꯆꯣꯠꯈ꯭ꯔꯒ ꯂꯣꯏꯔꯦꯅ ꯁꯨꯔ ꯁꯨꯔ ꯌꯩꯁꯤꯟꯈꯤꯕꯗꯣ ꯃꯃꯤ ꯂꯣꯏꯅ ꯇꯥꯔꯛꯀꯅꯤ ꯀꯪꯉꯀꯥꯟꯗ, ꯑꯗꯨꯗꯤ ꯀꯗꯥꯏ ꯐꯖꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯅꯤ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯤ꯫ ꯀꯩꯗꯧꯔꯕ? ꯄꯩꯁా ꯂꯩꯅ ꯂꯩꯅ ꯁꯪꯒꯣꯏꯁꯤ ꯐꯥꯎꯕ ꯐ꯭ꯂꯣꯔ ꯇꯧꯁꯤꯟꯅꯕꯤ ꯊꯝꯃꯦꯕ꯫ ꯑꯩꯁꯨ ꯇꯥꯏꯜꯁ ꯃꯊꯛꯇ ꯇꯩꯕꯗꯤ ꯍꯩ, ꯍꯌꯦꯡ ꯑꯩꯒꯤ ꯅꯨꯄꯤꯒ ꯂꯥꯛꯑꯒ ꯂꯩꯕꯥꯛꯇꯒ ꯋꯥꯏ ꯇꯩꯍꯟꯕꯗꯨꯗꯤ ꯄꯥꯝꯗꯦꯕ꯫ ꯏꯁ, ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯏꯅ ꯁꯤꯗꯤ꯫ ꯑꯩ ꯑꯝꯇ ꯆꯠꯈꯤꯒꯦꯀꯣ, ꯅꯪꯅꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯟꯖꯤꯜꯂꯛꯇꯧ ꯃꯥꯜꯂꯤ ꯅꯪ ꯃꯑꯣꯡꯗꯨꯗꯤ꯫ ꯁꯨꯝ ꯀꯣꯟꯅꯩ ꯋꯥꯔꯤꯅꯤꯗ꯫ ꯍꯣꯏ, ꯑꯗꯨꯒꯤ ꯃꯇꯝꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯇꯥꯏꯜꯁꯨ ꯊꯥꯖꯤꯜꯂꯣ꯫ ꯖꯦꯝꯁꯤ ꯆꯠꯈꯤꯕꯒ ꯊꯥꯜꯂꯗꯧꯅꯤ꯫ ꯅꯆꯦꯒꯤꯗꯤ ꯀꯩꯝꯇ ꯈꯟꯗꯕꯩ ꯋꯥꯅꯤꯅꯦ, ꯍꯌꯦꯡꯋꯥꯏ ꯅꯨꯄꯤꯅꯒ ꯉꯝꯈꯤꯗꯣꯏ ꯃꯥꯜꯂꯤꯗ ꯏꯕꯨꯡꯉꯣꯅ꯫ ꯅꯨꯄꯤꯅ ꯉꯝꯍꯟꯕ ꯅꯨꯄꯥꯗꯨꯅꯤ ꯍꯁꯕꯦꯟ ꯃꯦꯇꯤꯔꯤꯌꯦꯜ ꯍꯥꯏꯁꯦ꯫ ꯅꯪꯒ ꯉꯥꯡꯅ ꯉꯝꯖꯄꯣꯠꯇꯦꯗ꯫ ꯉꯥꯏꯈꯣꯅꯦ, ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯂꯜꯍꯥꯕꯗꯣ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯅꯦ, ꯏꯃꯥꯁꯤꯅ ꯍꯥꯏꯔꯤꯕ? ꯊꯥ 1 ꯐꯥꯔꯝꯅꯤ꯫ ꯑꯩꯗꯤ ꯄꯥꯎꯒ ꯑꯝꯇ ꯇꯥꯍꯧꯗꯦ꯫ ꯚꯔꯥꯗꯁꯨ ꯂꯩꯔꯦ ꯍꯥꯏꯅꯦ꯫ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯑꯗꯨꯕꯣ? ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯑꯩꯈꯣꯏ ꯐꯥꯎꯕ ꯁꯣꯔꯥꯠ ꯑꯣꯏꯔ ꯈꯪꯉꯤ, ꯏ ꯄꯥꯎꯒ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ ꯃꯗꯨꯏ ꯃꯤꯗꯨꯅ꯫ ꯂꯜꯍꯥꯕꯁꯦ ꯌꯥꯝ ꯉꯛꯄ ꯖꯤꯕ ꯃꯈꯜ ꯑꯃꯅꯤ꯫ ꯐꯅ ꯂꯨꯅ ꯇꯤꯟꯅꯕ꯭ꯔꯥ ꯈꯟꯕꯕꯨ ꯃꯥꯅ ꯋꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯀꯩꯝꯇ ꯍꯥꯏꯗꯕꯤ ꯂꯩꯊꯣꯛꯏꯃꯤ꯫ ꯅꯤꯡꯊꯦꯝꯕ ꯏꯕꯥꯅꯤꯅ ꯀꯣꯜ ꯇꯧꯕꯁꯨ
ꯁꯨꯡꯄꯥꯏ ꯄꯥꯏꯃꯤꯜꯂꯛꯇꯕ ꯑꯗꯩ ꯃꯌꯨꯝ ꯆꯠꯂꯒ ꯌꯦꯡꯉꯨꯕꯗꯗꯤ ꯁꯣ ꯂꯣꯜꯂꯝꯃꯤ ꯏꯕꯥꯅꯤꯗꯤ ꯌꯥꯝ ꯄꯥꯈꯠꯂꯨꯔꯕꯅꯤ ꯁ꯭ꯀꯨꯜ ꯀꯥꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯕꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯕꯔꯥꯗ ꯂꯩ ꯁꯤ ꯈꯛꯇꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯌꯨꯝ ꯏꯪꯈꯣꯜꯒ ꯂꯣꯏ ꯌꯣꯜꯂꯦ ꯍꯥꯏꯗꯅ ꯑꯩꯃ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ ꯀꯅꯥꯝꯇꯅ ꯁꯦꯜ ꯄꯨꯊꯣꯛꯄꯤꯅꯕ ꯂꯩꯇꯖꯥꯠꯂꯣꯗꯨꯕꯣ ꯃꯄꯥꯒꯤꯁꯨ ꯃꯃꯥꯒꯤꯁꯨ ꯁꯥꯒꯩ ꯅꯥꯇꯩꯗ ꯌꯥꯝ ꯑꯅꯛꯄ ꯃꯤ ꯂꯩꯇꯕꯅꯤ ꯃꯤꯅ ꯈꯔ ꯈꯔ ꯄꯥꯡꯂꯛꯄꯗꯨꯅ ꯀꯣꯟꯅꯗꯦ ꯍꯥꯏꯗ ꯑꯩꯈꯣꯏ ꯃꯥꯍꯣꯏꯒꯤ ꯃꯇꯝꯗꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯌꯥꯝ ꯂꯩꯗꯅ ꯑꯗꯨ ꯃꯣꯏꯒꯤ ꯃꯃꯥꯗꯨꯗꯤ ꯃꯇꯣꯝꯇ ꯄꯣꯛꯄꯅꯤ ꯃꯄꯥꯝꯒꯤ ꯌꯨꯝꯔꯣꯝꯗ ꯃꯄꯨ ꯑꯁꯣꯔꯣꯝꯃꯈꯛ ꯂꯩꯕꯅꯤ ꯃꯤꯔꯣꯜ ꯂꯩꯇꯕꯁꯦ ꯊꯕꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝ ꯋꯥꯅꯩ ꯅꯨꯡꯉꯥꯏꯇꯦꯅ ꯂꯥꯜꯍꯥꯕꯗꯣ ꯅꯣꯏꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯈꯔ ꯄꯥꯡꯕꯤꯌꯨ ꯇꯨꯏꯁꯟꯒꯗꯤ ꯆꯠꯄ ꯉꯝꯂꯛꯈꯤꯗ꯭ꯔꯥ ꯅꯣꯠꯁꯀ ꯈꯔ ꯈꯔ ꯄꯤꯕꯤꯌꯨꯅꯦ ꯃꯥꯅ ꯍꯦꯛ ꯍꯥꯏꯕꯗꯤ ꯏꯀꯥꯏꯕꯁꯨ ꯌꯥꯏ ꯑꯗꯨꯅꯤ ꯑꯩꯈꯣꯏꯗꯕꯨ ꯀꯩꯒꯤ ꯃꯥꯅ ꯏꯀꯥꯏꯗꯣꯏꯅꯣ ꯇꯨꯏꯁꯟ ꯅꯣꯠꯕꯨꯛ ꯂꯧ ꯍꯥꯏꯕꯕꯨ ꯅꯣꯛꯐꯦꯠꯀ ꯇꯧꯁꯤꯜꯂ ꯌꯥꯔꯅꯤ ꯀꯥꯏ ꯑꯗꯨꯝ ꯈꯨꯝꯗꯣꯔꯦ ꯃꯥꯏ ꯍꯧꯅꯕꯤꯅꯤꯗꯣ ꯏꯀꯥꯏꯕ ꯑꯣꯏꯔꯝꯅꯤ ꯑꯗꯣ ꯃꯤꯁꯨ ꯈꯪꯗꯦ ꯄꯛꯇꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯗꯣ ꯃꯥ ꯏꯀꯥꯏꯕ ꯄꯤꯒꯦꯅ ꯇꯧꯕꯗꯤ ꯅꯠꯇꯦꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯐꯣꯟꯗꯒ ꯅꯆꯤꯟ ꯊꯤꯗꯅ ꯋꯥꯏ ꯇꯩꯔꯤ ꯍꯥꯏꯔꯤꯅꯦꯕ ꯊꯥꯗꯤ ꯊꯥꯖꯗꯕꯅꯦꯕ ꯑꯩꯅ ꯍꯣꯏ ꯑꯩꯅ ꯇꯩ ꯂꯣꯏꯔꯕꯅꯤꯅꯦ ꯍꯥꯟꯅ ꯑꯗꯨꯗ ꯐꯖꯗꯦꯅ ꯏꯔꯥꯜ ꯁꯤꯔꯒ ꯑꯃꯨꯛ ꯍꯜꯂꯒ ꯇꯩꯔꯤꯅꯤ ꯃꯥꯏꯁꯦ ꯌꯥꯔꯦ ꯈꯪꯉꯦ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯉꯥꯅꯨꯁꯦ ꯁꯦꯝꯅꯕ ꯇꯧꯁꯤ ꯅꯨꯃꯤꯠ ꯇꯥꯕꯒ ꯏꯟꯁꯥꯡ ꯊꯣꯡꯒꯠꯄ ꯍꯧꯏ ꯂꯥꯜꯍꯥꯕꯅ ꯈꯥꯕꯩ ꯄꯥꯏꯔꯤ ꯃꯈꯣꯏ ꯑꯇꯩꯁꯨ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤ ꯋꯥꯊꯤꯅꯤ ꯋꯥꯆꯣꯏꯅꯤ ꯏꯁꯩꯅꯤ ꯅꯣꯡꯃꯥꯏꯅꯤ ꯄꯨꯡꯂꯥꯡ ꯂꯥꯡꯉꯤ ꯏꯟꯁꯥꯡ ꯃꯨꯟꯁꯤꯜꯂꯛꯄꯒꯤ ꯑꯗꯥꯏꯋꯥꯏꯗ ꯔꯥꯁꯕꯦꯔꯤꯒꯤ ꯃꯆꯦ ꯒꯤꯇꯥꯟꯖꯂꯤ ꯊꯣꯛꯂꯛꯇꯨꯅ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯥꯁꯨ ꯐꯝꯂꯛꯏ ꯅꯣꯏ ꯃꯌꯥꯝꯅꯦ ꯍꯌꯦꯡ ꯏꯆꯦꯒꯤ ꯂꯨꯍꯣꯡꯕꯗ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯗ ꯌꯥꯗꯦꯀꯣ ꯅꯤꯡꯊꯦꯝꯕꯅ ꯈꯨꯝꯃꯤ ꯄꯥꯡꯊꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯆꯦ ꯏꯆꯦꯒꯤꯕꯨ ꯆꯥꯛꯁꯨ ꯀꯧꯕꯤꯔꯦ ꯄꯥꯡꯗ ꯌꯥꯔꯤꯕꯣ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯀꯩꯅꯣꯝꯇꯪ ꯄꯤꯖꯅꯤꯡꯗꯅ ꯇꯧꯕꯅꯤꯗ ꯀꯩ ꯂꯝꯗꯩꯅꯣ ꯏꯆꯦꯝꯁꯤꯒꯤ ꯏꯕꯥꯏꯗꯨꯕꯣ ꯈꯨꯔꯥꯏꯗꯒꯤꯅꯤ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯄꯨꯂꯤꯁ ꯃꯆꯥ ꯑꯃ ꯑꯣꯏꯔꯤ ꯒꯕꯔꯃꯦꯟꯠꯀꯤ ꯊꯕꯛ ꯇꯧꯔꯒꯗꯤ ꯄꯤꯛꯂꯁꯨ ꯆꯥꯎꯋꯤ ꯁꯅꯥꯅꯤꯅꯤ ꯏꯕꯥꯏꯗꯣ ꯑꯁ ꯑꯗꯨ ꯇꯥꯏꯍꯦ ꯒꯤꯇꯥꯟꯖꯂꯤ ꯃꯥꯅ ꯄꯨꯊꯣꯔꯛꯄ ꯇꯤꯐꯤꯟ ꯃꯆꯥꯗꯣ ꯃꯈꯥꯗ ꯊꯝꯂꯒ ꯍꯣꯔꯦꯟ ꯊꯣꯡꯕ ꯂꯣꯏꯔꯒ ꯇꯤꯐꯤꯟꯁꯤꯃ ꯆꯥꯗ꯭ꯔꯤꯉꯩꯗ ꯈꯥꯏꯗꯣꯛꯎꯀꯣ ꯏꯕꯥꯏꯗ ꯄꯤꯅꯕ꯭ꯔꯣ ꯅꯠꯇꯦꯍꯦ ꯂꯜꯍꯥꯕꯗ ꯄꯨꯍꯟꯈꯣ ꯃꯃꯥ ꯄꯤꯖꯅꯕ ꯂꯜꯍꯥꯕ ꯇꯞꯅ ꯄꯨꯗ꯭ꯔꯁꯨ ꯌꯥꯅꯤ ꯏꯆꯦꯝꯁꯦ ꯄꯤꯖꯅꯤꯡꯗꯅ ꯇꯧꯔꯤꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯂꯧꯁꯤꯜꯂꯣ ꯅꯪꯁꯨ ꯏꯃꯥꯅ ꯆꯥꯗ꯭ꯔꯁꯨ ꯅꯪꯅ ꯑꯗꯨꯝ ꯆꯥꯊꯣꯛꯑꯁꯨ ꯌꯥꯕꯗꯨꯕꯨ ꯄꯪꯈ꯭ꯔꯦ ꯑꯣꯏꯕ ꯑꯗꯨꯅꯤ ꯄꯨꯈꯣꯀꯣ ꯆꯥꯛ ꯆꯥꯅꯕ ꯂꯣꯏꯔꯒ ꯄꯨꯡ 1-2 ꯒꯦꯝ ꯔꯥꯎꯟ ꯈꯔ ꯁꯥꯟꯅꯔꯒ ꯂꯩꯊꯣꯛꯂꯨꯔꯦ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯁꯥꯟꯅꯕꯗꯣ ꯁꯨꯝ ꯅꯨꯡꯉꯥꯏꯕꯗꯒꯤ ꯌꯨꯝꯗ ꯍꯟꯒꯅꯤ ꯀꯥꯎꯈꯤꯗꯅ ꯂꯜꯍꯥꯕꯕꯨ ꯅꯤꯡꯊꯦꯝꯕꯅ ꯊꯤꯜꯂꯝꯕꯗꯣ ꯈꯔ ꯊꯦꯡꯈ꯭ꯔ ꯃꯥꯜꯂꯦ ꯅꯤꯡꯊꯤꯕꯤ ꯍꯣꯏꯒꯤ ꯒꯦꯠꯇꯨ ꯃꯅꯨꯡꯗꯒꯤ ꯂꯣꯜꯂꯝꯃꯤ ꯂꯜꯍꯥꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯨꯡ ꯌꯦꯡꯉꯤ 11 ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯑꯁ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯃꯃꯥꯅꯗꯤ ꯉꯁꯥꯏ ꯒꯦꯠ ꯂꯣꯟꯗ꯭ꯔꯤꯉꯩ ꯍꯜꯂꯛꯎ ꯍꯥꯏꯕꯅꯤ ꯃꯄꯥꯟꯗ ꯁꯨꯝ ꯂꯦꯞꯂꯒ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯁꯨ ꯌꯥꯗꯕꯅꯤꯅ ꯃꯃꯥꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯏ ꯎꯃꯥꯁꯨ ꯐꯅ ꯀꯨꯏꯅ ꯃꯆꯥꯅꯨꯄꯥꯕꯨ ꯉꯥꯏꯔꯝꯕꯗꯒꯤ ꯇꯨꯝꯊꯈꯤꯕ ꯇꯟꯖꯥ ꯊꯣꯛꯂꯗꯨꯅ ꯀꯣꯜ ꯂꯥꯛꯂꯤꯕꯗꯨ ꯇꯥꯔꯝꯗꯦ ꯃꯤꯅꯠ 10ꯃꯨꯛ ꯂꯩꯔꯒ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯇꯧꯏ ꯍꯟꯗꯛꯃꯨꯛꯁꯨ ꯄꯥꯏꯔꯛꯇꯦ ꯃꯦꯟ ꯔꯣꯗ ꯃꯌꯥꯃꯛꯇꯤ ꯅꯠꯇꯦ ꯅꯤꯡꯊꯤꯕꯤ ꯍꯣꯏꯒꯤ ꯌꯨꯝꯁꯤ ꯂꯝꯕꯤꯗꯨ ꯄꯤꯛꯂꯕꯁꯨ ꯒꯥꯔꯤ ꯌꯥꯝꯅ ꯂꯠꯄꯗꯤ ꯑꯣꯏꯗꯦ ꯃꯔꯛꯇ 1-2 ꯑꯁꯨꯝ ꯂꯥꯛꯄ ꯌꯥꯎꯏ ꯒꯦꯠꯇꯨ ꯊꯤꯟꯗꯨꯅ ꯀꯧꯔꯕꯗꯤ ꯕꯔꯥꯒꯤ ꯃꯇꯥꯏ ꯊꯪꯅ ꯂꯩꯕ ꯑꯍꯜ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅꯁꯨ ꯇꯥꯕ ꯌꯥꯏ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯍꯥꯟꯇ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯌꯥꯝꯅ ꯀꯣꯏꯗꯅ ꯈꯪꯅꯕꯁꯨ ꯅꯠꯇ꯭ꯔꯤꯕ ꯑꯣꯏꯕꯒꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯨꯕꯗꯨꯁꯨ ꯉꯝꯗꯦ ꯄꯣꯊꯥ ꯃꯃꯥꯗ ꯀꯣꯜ ꯇꯧꯕꯗ ꯄꯨꯡ 11:30 ꯇꯥꯁꯤꯟꯈ꯭ꯔꯦ ꯂꯜꯍꯥꯕ ꯃꯈꯨꯠꯅ ꯄꯤꯁꯨꯝꯗ ꯍꯣꯠꯂꯒ ꯃꯊꯥ ꯁꯥꯅ ꯂꯦꯞꯇꯨꯅ ꯂꯩ ꯉꯟꯇꯥ ꯌꯨꯝꯗ ꯍꯟꯖꯤꯟꯒꯗꯧꯕꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯅ ꯃꯃꯥꯟꯅꯕ ꯄꯨꯟꯕꯒꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯍꯦꯛ ꯀꯥꯎꯊꯣꯛꯂꯨꯕꯅꯤ ꯅꯤꯡꯊꯤꯕꯤ ꯍꯣꯏꯗꯤ ꯇꯨꯝꯕꯤꯗ꯭ꯔꯤ ꯗ꯭ꯔꯃꯥ ꯌꯦꯡꯂꯤꯉꯩ ꯋꯥꯁꯔꯨꯝ ꯆꯪꯅꯤꯡꯂꯛꯇꯨꯅ ꯍꯧꯒꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯍꯥꯡꯂꯤꯕꯗꯨ ꯎꯔꯛꯏ ꯍꯣꯔꯦꯟ ꯇꯨꯝꯊꯈ꯭ꯔꯁꯨ ꯍꯥꯏꯗꯅ ꯀꯥꯎꯈꯤꯗ꯭ꯔꯤꯉꯩꯗꯨꯗ ꯂꯣꯟꯁꯤꯜꯂꯝꯒꯦ ꯈꯟꯅ ꯂꯥꯛꯏ ꯃꯥꯒꯤ ꯀꯥꯁꯤ ꯃꯊꯛꯇ ꯂꯩꯕꯅꯤ ꯃꯃꯥꯡꯂꯣꯝ ꯊꯪꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯚꯔꯥ ꯂꯩꯕ ꯄꯔꯦꯡ ꯑꯗꯨꯒ ꯒꯦꯠ ꯃꯌꯥꯗꯨꯒ ꯑꯣꯏ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯍꯧꯕ ꯃꯅꯥ ꯑꯃꯠꯇ ꯄꯥꯟꯗ꯭ꯔꯕ ꯈꯥꯒꯦ ꯂꯩꯍꯥꯎ ꯄꯥꯟꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯃꯔꯛꯀꯗꯨꯗ ꯃꯣꯏꯒꯤ ꯒꯦꯠꯇ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯍꯨꯔꯥꯟ ꯆꯤꯊꯤ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯏ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯂꯦꯞꯂꯝꯕ ꯃꯁꯥꯗꯨ ꯁꯠ ꯐꯛꯂꯥꯡꯗ ꯅꯞꯁꯤꯜꯂꯒ ꯃꯤꯠꯆꯤꯅ ꯇꯧꯔꯒ ꯂꯨꯝꯗꯨꯅ ꯌꯦꯡꯉꯤ ꯂꯝꯕꯤ ꯃꯇꯥꯏꯒꯤ ꯄꯣꯁꯀꯤ ꯃꯩꯉꯥꯜ ꯑꯗꯨꯅ
मी अमा लेपली हाइबदि हेन मसक्तुदि उबा फंगदे अदुमना लेरिङै लंबीदा लाक्पा गाड़ी अमगी हेडलाइट मंगालना ममाइदा येरकांद lalhabani haiba khanglei lumpu posta leiramba masado chumdring leplaga asibu soidraba jatla haina munna yengduna lei ngaihakti yumgi gate lolibadu urei mabung ahal natraga mapani itheng thengi halakpase aduna mabani makhalaklaba kanda mamana aduma nungtigi gate loli changpham leitabagini khanglabada mana leplaga leibadu sum nungaitaba phaurei mama mapaga mabung ahalgana makhada lei surasna magi mathakta leibani suras tumlam dragadi mangonda haige haiduna mabungi kada lakduna thongdu tablap thenbada tadre thabak loina chatna ruba ngaktanina wanabagi loina pothana khrabani makhada tabli tabli kumlaklaga yumjawgi thongdu tapna makhol thokhanda hangna bohodne mingondagi pot puran basingai mana tawri basi sandal nama makhutna pairaga khuning kang dana sumang phawba kumlaklaga tongshil aduga irenjana gate romda muklai lalhabadi oiroidabo potni khanduna ningang phamlaga phone yenglaga leiringai gate mayada short tawrakpaduda tamnarabra khallure adugadi ke launa hanglaga ningthibigi mako khajikli thore masadi yaudabi jango lalhaba phone da pungyeng baro chap chana tai swai lawe uchinna chinna makhong da yengbada sandal machi ama urei butti oiramdre kadai da gilam sillaga khalluri bu wakhalna mako khakli thorakpaduda mira laira khallure tabli changle ningthibi gate to amuklon seli lalhaba suma bu ngai bagom leptuna le asuk thenga phau tongdri boise kaiba thengi haiba oh gate lolamadi phone tawraga hangdo khalu yadro tawi imadu tadrumali pairaktrab aingonda tawarse yaina nungtigi sumaina sum theng tumbro lerik paraga leibro pade hing matam oibanina wari sanaba lepa marakta kaujeng haro tin kang makholna ngarang ngang changage dudi khongkap ama ni thangba hongbaga lalhabana tungdagi ningthibe ha kaidorage chakjarabo yamna ngaklabagom mamitu tagop kaisumta khomdana yenglaga le nganu thongba jaba ha oh chai se hawbani se hairaga mamagi nena purakpa tiffin machado makhut tingthoktuna pire ningthibi tiffin aduda amuk yeng lalhabada amuk yeng lalhaba mamitna tiffin aduda yenglaga makhuttu kharage heni insilai lawro haibagum ningthibi tapna makhut tingthoraktuna lawsili jango sochot tawraga jangri handak muksu thongdu makhol thokhandana lonseli mana thonglonchen khrabakan lalhaba makhoige kada laklaga thongdu thelli umadu tumlubagi mamit uirum tawraga thongdu hangle thoiba gelol haudribro imadu tum tharuridana nangi phone lakpaka amata ta haudrini tawrise lon boiningdana ngasai khile puraga lok tawramri ngasilaga thamboiram oh law lalhaba changam daida yumlomda amuktang yenglam thongnawgi padar khanjilaga maingal uriba kado ningthibigi oiramgani khallaga masu changduna firol honglaga tumthare mamada pijau haidana mina pirakpa nganu thongbududi mi onana pikre ningthibi somda magi kayawbaga tiffin do hangdoktuna yengi numidangduda charudi makhum khamjilaga thamkhraga masu tumthanaba tawkhre mathangi numitta mayamga punna chakhumda chak chaminaba yaudakhai magi kada pusillaga thonglon sillaga chai mi pijaningdabagi dinate kadaidagi karam kanda kanadagi lawrakpa insangno hanglakpada khomgadaba paukhumdo mawong ita tararoi khanbagin kon phengdoklaga phadi akangba amana tiffindu sitnana taithoklaga magi kada pusilai mina pirakpado ihang hangna hankibudu sum nungaite haiduna
मासु करिगुम्बा अमदि हापलगा पीखिबना फै खन हापा याबा कैनोमा कोइथि थिरमी पीबा याबा इरै लेते कोना थंगदा स्कूल बैग हांगदोकलगा ओतुना येली मिठाई अनि खक यावरमी मचिन सुक्तोक्तुना सोले लोए ngantana firo loisellaga sumang mayada koichet chetuna lalhaba thoklakpa ngairaga lei mapaso thabak janaba thoklei ngasidi ngantana loisilabro lawlo thinbiramagilo baba dum chakro yam ngan mali ai hojik de chalade o adu oiragana nabungla kanana asangba mad hek thilalo khongna chatkinu ko ahaiba yare chatlo ba ye kaino ne masibo koitan tali ne he मपाना गाड़ी थौदोखिबगा lalhabado asomda khujam haidokpa thogle ningthibi madu uraga chaka thongni malini marangi da mana thongni jalo morok ti sayebu hauti hawi he ngasi dingan ban khramali mana loisilese phana kuina ngairaba matung uchinna chinna lalhabana thoglakpaga mapa chanana masu thoglaklaga getlan thorakpada tifin da sine lalhaba lawbada maklawraga kashuk haide tifindो begda hapchillaga gam chatki ningthibi mathomda khalhawi kainuni mileise chamina se haide mana mang tharaga probegda chatki malai haurasanu khallaga chatpadi nate lalhabado maklab sangbagi haunabi masagi chatpada khare thubani ningthibi na class ta changlakpada mamanabi anidi laklam kwai thengan mamana ngasi khare ngalakpasida hairi yam ngalle ngasi sabu kai lege chai singa chabanang birakpro is ngantana lakpa yadra haisa yaye yade haibanati thajadaba bhumika ka shuk haida niru ki bag tagi ising bottle do lok thorak laga thai yare be manangna nangi yaujarak bodusu loi thakdokre aigi dusu thakchilagadi nabukto ising tank olani Horin class ti kamay phamdawrige ai pukyam chai adoini morok ta sare khangadi kaidobai chaselino haibnida akhong hamdana bathaba sarasu yam hawi khangbra phare ni dude khang kaidawrage hoin sang morok saye adugi ahawba jabada horin washroom char horin washroom ke rak changdoino khangde nangdi kai charake nganu thongba chare is Nabani di aho hawayam China, Kagi di hangam thongami. Ikoi sukobi thongawi, nganu do di tamuna chak janarubagi lemina purakpani. Nabani manganu chara di koi bench ting asidawam yadori. Somdana lalhaba class de tifindu mamana bada pirami. Raspberry tifindu lauraga. Kem hapagdro. Kayap turige. Yera, kanum pukhiwani na kanum mung thonga pirakpudi aidana. Aina thongba hawaido yam chaning bai waro. Horin buki gedi yam lehawi lauku sumaina handorapase huna debo hairaga kemte yaude haiba utningbagi maongda tifin du nikpada kodrok laure ningthembana kainomdi yaure he nungdum hapchin khibro nangbo nung phau leitre gidi raspberry kainom yawi raspberry tifin do hangdoi mithai ani yaurami I ningthemba tik noi ye haisini lalhabasu kaino khangjadabanina mamai thangjinduna yengle labbai labsani ekpa labbai thaba mithai amaga bix mithai amaga yaurami ningthemba bix mithai do lauraga makha tare amadudi chabadale aduna ningjaselo raspberry sunok thore kaide yonge sibula haba lalhaba tafing ningthemba na maku khoke tawriba bix mithai do makhutagi tap moli tifin di yauriba labbai da dusilaukshilaga bag da hapchinki kaino munkhridubo chawru puri ngadro nate numit tumasu haukri nakna laiminarakpasina nong phado kaigombada nasiri asumna ngangna sakna bayaw atay matamda thawaina kauna ngangnarudi hanagi sengdokna da bawari dudi lalhabana so nongmatu puthoktuna amukhana hairudi ningthibina supalakte lalhabase mingonda yetpa yamna pamjadaba midani mana khoidana pamliba miyoi amana atopaga naknaba ubada mathanta warau jaraga lepchaba phirep ama lei magi
ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯒꯤ ꯑꯣꯏꯔꯣꯏꯗꯕ ꯄꯣꯠꯇꯤ ꯂꯧꯗ꯭ꯔꯁꯨ ꯇꯣꯛꯀꯦ ꯍꯥꯏꯕ ꯑꯃ, ꯃꯥꯅ ꯅꯨꯄꯤ ꯑꯃ ꯐꯅꯌꯥꯝ ꯄꯥꯝꯗꯨꯅ ꯅꯨꯡꯁꯤꯔꯨꯔꯒꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯐꯝꯗ ꯃꯥ ꯅꯠꯇꯕ ꯃꯤ ꯑꯃ ꯂꯩꯈ꯭ꯔꯒꯗꯤ ꯃꯁꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯨꯊꯠꯆꯒꯅꯤ ꯍꯥꯏꯅ ꯃꯊꯟꯇ ꯈꯟꯖꯕ ꯋꯥꯈꯜꯅꯤ꯫ ꯑꯣꯏꯕ ꯑꯣꯏꯗꯕ ꯍꯥꯏꯕꯗꯨꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯂꯅꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯛꯄꯗꯨꯅ ꯅꯤꯡꯊꯤꯕꯤ ꯍꯣꯏꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯑꯉꯥꯡ ꯑꯣꯏꯅ ꯅꯨꯄꯥ ꯈꯪꯅꯕꯗ ꯑꯐ ꯐꯠꯇ ꯃꯌꯥꯝ ꯂꯩꯕꯁꯤꯅ ꯃꯃꯥ ꯃꯄꯥꯅ ꯇꯧꯗꯅꯕ ꯃꯆꯥ ꯃꯁꯨꯗ ꯉꯥꯡꯅꯕꯗꯨꯅꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯇꯨꯏꯁꯟ ꯆꯠꯂꯤꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯒ ꯔꯤꯇꯦꯁꯀ ꯎꯅꯩ꯫ ꯁ꯭ꯀꯨꯜꯁꯨ ꯄꯨꯟꯗꯕꯅꯤꯅ ꯇꯨꯏꯁꯟ ꯃꯇꯝ ꯁꯤꯒꯨꯝꯕꯗ ꯅꯠꯇ꯭ꯔꯒꯗꯤ ꯃꯈꯣꯏ ꯑꯅꯤ ꯎꯅꯕꯒꯤ ꯃꯇꯝꯁꯨ ꯐꯪꯗꯕꯅꯤ꯫ ꯅꯤꯡꯊꯤꯕꯤꯅ ꯀꯩꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯑꯆꯥꯄꯣꯠ ꯆꯥꯐꯝꯗꯗꯤ ꯆꯪꯗ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯦꯞꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯅꯩ꯫ ꯅꯥꯀꯜꯗ ꯂꯝꯄꯥꯛ ꯑꯃ ꯂꯩ꯫ ꯄꯨꯈ꯭ꯔꯤꯒꯤ ꯑꯁꯣꯝ ꯋꯥꯡꯃꯗꯅ ꯃꯦꯟ ꯔꯣꯗꯅꯤ꯫ ꯒꯥꯔꯤ ꯌꯥꯝꯅ ꯀꯨꯡꯅ ꯆꯦꯜꯂꯤ꯫ ꯑꯦꯛꯖꯥꯝ ꯍꯧꯗꯣꯔꯕꯣ? ꯅꯦꯛꯁ ꯋꯤꯛꯇꯩꯅꯤ꯫ ꯅꯥꯍꯟꯒꯅꯨꯀꯣ, ꯅꯥꯅꯤ꯫ ꯅꯪꯁꯦ ꯈꯔ ꯅꯥꯒꯜꯂꯤ꯫ ꯅꯪꯁꯨ ꯅꯥꯍꯟꯒꯅꯨ꯫ ꯑꯦꯛꯖꯥꯝ ꯊꯥꯗꯣꯏ ꯅꯠꯇ꯭ꯔꯣ? ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯎꯀꯣ꯫ ꯅꯪꯁꯨ ꯁꯤꯗꯩꯗꯤ ꯀ꯭ꯂꯥꯁ 10ꯒ ꯀꯥꯗꯧꯔꯦꯅꯦ꯫ ꯑꯗꯨ ꯗꯗꯥ, 11ꯗ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯗꯣꯏꯅꯣ? ꯈꯪꯗꯦꯗ, ꯅꯣꯏꯒꯤꯗꯨꯗ ꯍꯣꯡꯉꯁꯤꯔ ꯈꯜꯂꯤꯅꯤ꯫ ꯏꯁ, ꯂꯥꯛꯀꯅꯨ꯫ ꯀꯩꯒꯤ? ꯑꯩ ꯂꯥꯛꯑꯗꯤ ꯉꯥꯎꯁꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯩꯔꯣ? ꯌꯥꯝꯃꯅꯤꯡꯗꯕ꯭ꯔꯣ ꯑꯩꯁꯦ? ꯑꯗꯨꯏ ꯅꯠꯇꯦ, ꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯁ꯭ꯀꯨꯜ ꯄꯨꯜꯂꯗꯤ ꯅꯨꯡꯇꯤꯒꯤ ꯎꯅꯕ ꯐꯪꯗꯣꯏꯅꯤ, ꯑꯗꯨꯅ ꯐꯠꯇ꯭ꯔꯣ? ꯅꯪꯗꯤ ꯑꯩꯒꯁꯦ ꯀꯩꯝ ꯎꯅꯤꯡꯗꯕ ꯃꯥꯜꯂꯤ꯫ ꯑꯁ, ꯅꯪ ꯐꯠꯇꯕꯗꯣ ꯇꯧꯅꯨ, ꯑꯗꯨꯒꯤ ꯅꯠꯇꯦ ꯍꯥꯏꯔꯒ꯫ ꯑꯗꯨꯗꯤ ꯀꯩꯒꯤ ꯂꯥꯛꯅꯤꯡꯗ꯭ꯔꯤꯕ? ꯁꯨꯝꯃꯗꯤ ꯀꯩ? ꯄꯦꯅꯥꯎ! ꯃꯤꯡꯗꯨ ꯇꯥꯕꯗ ꯅꯤꯡꯊꯤꯕꯤ ꯏꯈꯪ ꯈꯪꯅ ꯃꯃꯩ ꯂꯩꯊꯣꯔꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯂꯦꯞꯂꯝꯃꯤ, ꯃꯕꯨꯡꯅꯤ꯫ ꯅꯤꯡꯊꯤꯕꯤꯒꯤ ꯃꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ ꯉꯥꯛꯇ 3 ꯄꯣꯛꯏ꯫ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡꯗꯅ ꯅꯤꯈꯤꯜꯒ ꯁꯨꯔꯁꯀ ꯂꯩꯔꯦ꯫ ꯃꯈꯨꯔꯥ ꯑꯅꯤꯒꯤꯁꯨ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ 2 ꯄꯣꯛꯏ꯫ ꯄꯥꯏꯈꯣꯝꯕꯁꯤ ꯃꯈꯨꯔꯥ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅꯤ꯫ ꯃꯅꯤꯡ ꯃꯇꯨꯝꯅ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯔꯒ ꯅꯤꯡꯉꯣꯜꯗꯤ ꯅꯤꯡꯊꯤꯕꯤ ꯃꯇꯣꯝꯇ ꯌꯥꯎꯕꯅꯤ꯫ ꯍꯧꯖꯤꯛ ꯚꯔꯥ ꯁꯥꯜꯂꯤꯕ ꯂꯝꯗꯨ ꯅꯤꯡꯉꯣꯜꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯔꯤꯕꯁꯤꯅ ꯊꯥꯏꯅ ꯑꯍꯜꯁꯤꯡ ꯃꯇꯝꯗ ꯅꯥꯈꯩ ꯁꯦꯡꯅꯗꯕ ꯈꯔ ꯂꯩꯕꯒꯤꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯄꯣꯛꯃꯤꯟꯅꯕ ꯅꯤꯡꯉꯣꯜ ꯅꯠꯇꯦ꯫ ꯗꯥꯝꯕꯥ! ꯄꯥꯏꯈꯣꯝꯕ ꯅꯤꯡꯁꯥꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯀꯩꯗꯧꯔꯝꯃꯤꯕ ꯅꯪꯗꯤ ꯁꯤꯗ?